ꯇꯝꯖꯔꯤ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯉꯁꯤ 7ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏ ꯌꯥꯎꯅ ꯂꯥꯛ 2,50,000 ꯔꯣꯝ ꯌꯦꯡꯕ ꯂꯥꯛꯅꯈ꯭ꯔꯦ ꯐꯦꯁꯇꯤꯚꯦꯜ ꯃꯐꯝ ꯆꯤꯟꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯌꯦꯡꯕ ꯐꯪꯗ꯭ꯔꯤ UNCꯅ Orange Festival ꯑꯊꯤꯡꯕ ꯄꯤꯔꯤꯕ ꯑꯁꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯇꯥꯡꯈꯨꯜꯒꯤ ꯐꯣꯛ ꯁꯤꯡꯒꯔ ꯔꯤꯕꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ USAꯅ ꯏꯟꯗꯤꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ 7ꯁꯨꯕ ꯃꯅꯤꯄꯨꯔ ꯄꯣꯂꯣ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯊꯥ ꯑꯁꯤꯒꯤ ꯀꯨꯃꯥꯊꯣꯏꯗꯒꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯒꯅꯤ ꯉꯁꯤ 7ꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯃꯄꯥꯟ ꯂꯝꯒꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯂꯥꯛ 2,50,000ꯒꯤ ꯃꯊꯛꯇ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯂꯥꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯥꯡꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯌꯨꯝꯀꯩ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯅꯔꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯇꯤꯀꯦꯠ ꯌꯣꯟꯕꯒꯤ ꯗꯥꯏꯇ ꯂꯧꯔꯤꯕ ꯒ꯭ꯂꯣꯕꯤꯁ ꯋꯦꯕ ꯁꯣꯂꯨꯁꯟ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ Y ꯔꯥꯁꯃꯤ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯃꯤꯑꯣꯏ 9,958 ꯌꯦꯡꯕ ꯂꯥꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯃꯤꯁꯤꯡ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯅꯣꯡꯃꯗ ꯇꯤꯀꯦꯠ 50,000 ꯈꯛꯇꯃꯛ ꯌꯣꯟꯅꯅꯕ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ 50,000ꯒꯤ ꯃꯊꯛꯇ ꯂꯥꯛꯄꯅ ꯇꯤꯀꯦꯠ ꯌꯣꯜꯂꯤꯕ ꯁ꯭ꯇꯥꯐꯁꯤꯡꯒ ꯇꯤꯀꯦꯠ ꯐꯪꯍꯧꯗꯕꯁꯤꯡꯒ ꯇꯣꯏꯅ ꯁꯥꯎꯅꯕ ꯊꯣꯛꯏ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯤꯀꯦꯠ ꯃꯁꯤꯡ ꯈꯔ ꯍꯦꯟꯅ ꯊꯥꯕ ꯌꯥꯍꯟꯅꯅꯕ ꯇꯛꯁꯤꯜꯂꯦ ꯍꯥꯏꯈꯤ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯃꯤ 95,000ꯃꯨꯛ ꯂꯥꯛꯑꯝꯒꯗ꯭ꯔꯥꯅ ꯊꯥꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯣꯜꯂꯤꯅ 35,000ꯒꯨꯝꯕ ꯑꯗꯨꯅ ꯃꯤ 4,000 ꯃꯊꯛꯇ ꯇꯤꯀꯦꯠ ꯐꯪꯗꯦ ꯑꯗꯨꯒ ꯃꯤ 3,000 ꯑꯃꯅ ꯇꯤꯀꯦꯠ ꯌꯥꯎꯗꯅ ꯑꯗꯨꯝ ꯆꯪꯒ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯤ ꯐ꯭ꯂꯣꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯕꯨ 30,000 ꯍꯥꯏꯔꯤꯁꯦ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠ 9-9ꯗꯗꯤ ꯑꯗꯨꯝ ꯑꯦꯚꯔꯦꯖꯇ 30,000 ꯌꯧꯕꯣꯏ ꯌꯧꯗꯕꯣꯏ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯕꯨ ꯂꯣꯏꯔꯝꯗꯥꯏꯒꯤ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤꯗꯗꯤ ꯀ꯭ꯔꯥꯎꯗꯁꯦ ꯈꯔ ꯍꯦꯟꯅ ꯍꯦꯟꯒꯠꯄ ꯃꯥꯜꯂꯦ ꯑꯗꯣ ꯅꯨꯃꯤꯠ ꯈꯔꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯇꯤꯀꯦꯠ ꯃꯁꯤꯡꯁꯦ ꯍꯦꯟꯒꯠꯄ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯈꯜꯂꯦ ꯃꯇꯨꯡ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯋꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯂꯤꯕ ꯑꯦꯜ ꯑꯉꯧꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯀꯣ ꯇꯨꯔꯤꯖꯝ ꯑꯃꯗꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯐꯠꯃꯦꯟꯒꯤ ꯄꯣꯠꯊꯣꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯌꯨꯝꯁꯥ ꯀꯩꯁꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤꯒꯤ ꯌꯨꯝꯁꯥ ꯀꯩꯁꯥ ꯃꯌꯥꯝ ꯑꯃ ꯎꯠꯂꯤꯕꯁꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯂꯥꯛꯑꯒ ꯌꯦꯡꯍꯟꯅꯤꯡꯉꯤ ꯑꯃꯔꯣꯝꯗ ꯃꯃꯥꯡꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯄꯁꯤꯅ ꯈꯣꯡ ꯍꯥꯝꯕ ꯑꯃꯗꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯄꯩꯁꯥ ꯂꯧꯔꯤꯕ ꯑꯁꯤꯗ ꯄꯦꯟꯅꯗꯕꯁꯨ ꯐꯣꯡꯗꯣꯛꯅꯔꯤ ꯃꯁꯤ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕꯒꯤꯗꯃꯛ ꯄꯩꯁꯥ ꯂꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯥꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯅꯤꯄꯨꯔꯒꯤ ꯕꯤగ్ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯃꯤꯌꯥꯝ ꯊꯥꯎꯖꯟꯁ ꯑꯣꯐ ꯄꯤꯄꯜꯁ ꯌꯦꯡꯕ ꯂꯥꯛꯏꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯃꯄꯥꯟ ꯉꯥꯏꯍꯥꯛꯀꯤ ꯏꯃꯔꯖꯦꯟꯁꯤꯁꯨ ꯂꯨꯄꯥ 5 ꯂꯧꯁꯤꯜꯂꯛꯄꯀꯣ ꯁꯤ ꯈꯤꯇꯪ ꯍꯣꯏ ꯐꯩ ꯍꯥꯏꯒꯗ꯭ꯔꯥ ꯐꯠꯇꯦ ꯍꯥꯏꯒꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯇꯣꯏꯂꯦꯠ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯋꯥꯡ ꯅꯍꯥꯔꯣꯜ ꯁꯦꯕꯥ ꯗꯣꯜ ꯀ꯭ꯂꯕ ꯆꯤꯡꯃꯩꯔꯣꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ M ꯑꯁꯥꯀꯨꯃꯥꯔꯅ ꯀ꯭ꯂꯕ ꯑꯁꯤꯅ ꯇꯣꯏꯂꯦꯠꯀꯤ ꯊꯕꯛ IMCꯗꯒꯤ ꯂꯧꯕꯅꯤ ꯃꯁꯤꯕꯨ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯈ꯭ꯔꯒ ꯑꯔꯦꯝꯕꯗꯨꯁꯨ IMCꯅ ꯆꯥꯗ 30 ꯀꯛꯈ꯭ꯔꯒ ꯑꯔꯦꯝꯕ ꯀ꯭ꯂꯕꯅ ꯐꯪꯍꯧꯕꯅꯤ ꯍꯥꯏꯈꯤ ꯊꯤꯅꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯂꯨꯕ ꯅꯥꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖ ꯑꯣꯟꯅꯕꯒꯤꯗꯃꯛꯇ ꯇꯦꯟꯗꯔ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯁꯤꯅ ꯇꯦꯟꯗꯔꯁꯤ ꯌꯥꯎꯖꯔꯨꯕ ꯃꯇꯝꯗ ꯇꯦꯟꯗꯔꯁꯤ ꯑꯩꯈꯣꯏꯅ ꯐꯪꯖꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯖꯈꯤꯕꯅꯤ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 9ꯗ ꯇꯃꯦꯡꯂꯣꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯑꯣꯔꯦꯟꯖ ꯐꯦꯁꯇꯤꯚꯦꯜꯗ ꯀꯅꯥ ꯑꯃꯠꯇꯅ ꯁꯔꯨꯛ ꯌꯥꯕꯤꯒꯅꯨ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤꯅ ꯑꯥꯔꯇꯤꯁꯁꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯅ ꯇꯥꯡꯈꯨꯜ ꯐꯣꯛ ꯁꯤꯡꯒꯔ ꯔꯤꯕꯦꯟ ꯃꯁꯥꯡꯋꯥꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯝꯂꯥ ꯊꯥꯗꯨꯅ ꯁꯦꯟꯐꯝ ꯈꯔ ꯇꯥꯟꯖꯒꯗꯕꯁꯤꯡꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯏꯟꯗꯣ ꯆꯩꯅꯥ ꯍꯦꯟꯗꯁꯦꯛ ꯀꯟꯁꯔꯠ ꯑꯃ ꯆꯩꯅꯥꯒꯤ ꯌꯨꯅꯥꯟ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯨꯟꯃꯤꯡ ꯁꯤꯇꯤꯒꯤ ꯀꯨꯟꯃꯤꯡ ꯊꯤꯌꯦꯇꯔꯗ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯍꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔ ꯄ꯭रेस क्लब पांगथोपा पाउमीसिंगा उनबा अमदा महाना वाफम असि फोंदोखिबनी लोइनना महांगना मखा तारदुना आर्टिस्ट अमगी पुंसिदा अमुक्तंग तमेंगलोंगे ऑरेंज फेस्टिवल दा सरुक याबा फंगजरबदि हायना खंजरिबा आर्टिस्ट सिंगदा अथिंगबा सिना चावना निंगबा काहले हाइके आर्टिस्ट की वखन ददी याम जही अमदा ए कुंसिदी ऑरेंज फेस्टिवल दा मतंग मिमंग थोकेना ngaijaba mi boy thamoi kaire to अदे ओके ऑरेंज फेस्टिवल्स नदबा अशिकुम चावबा इवेंट सी अतोपा नद्रा ऑर्गेनाइज तोबीरी प्लान तोबीदब्रा हाबिदे हुजिगा कोइना आर्ट अमना हंगो हायदि माइना हंगनियो फरे अकोबो अतोप वेन्यू मपि नद्रा प्राइवेट ना ऑर्गेनाइज तोरब्रा के तोरब्रा हाबिगे शु बोय
항전님주 항전 녹음시 항ning Rachel and Hum Music Society gi mahut sinduna Indo China handshake concert ama Kunming Theatre da performance piru bagi matangda Ribena mafamaduga Manipur ga manaba kaya ama lei haiki adubu chinjak ta khena bakadadi adumak thengnaraki masigi mathakta mahana mafamaduda khongluba amadi sakluba isei sing miyamna pamna hawi haiki Sangai Festival Yaubalapa Myanmar gi delegate sing taramna opagi tharomama ngasi Subem Lekai Daleba Research Forum Manipur Reform na sinduna pangthokre tharomatuda MNF Milal amadi reform gi maikaidagi memento Lengyan Fi Thapalon amadi sindam lairik na chingba kudol tamki International Committee for Puya Mai Thabagi maikaidagi jai khudingi pangthokna lakpa Puya Mai Thaba ningsing tharomda Myanmar dagi delegate sing lakpinaba chebau piki Tharom asiki matangda reform gi president and Chandramani gi maikaidagi wapam kayasu phongdorokli Manipur gi maiti lakani bu hairabati aiga gi pothab sinai gi wati aikui mangna Myanmar sasabasida aiga si tumu bo aikui bu khula hari bisi ahing li la kadori mi ado aiga da sokthaba tanthaba leite mikai lakani hairabati masi khalu da hoi aiga bo ithaga tabang amjati Manipur government sangai yokhatpagi thabakti paikhatana festival da pukning changba asi lamdam asibu malemyam da yon bani haina BJP gi general secretary organization and Ashwini Kumar na phungdokre Nitya Patchu thektareba party office da pangthopa pawgumi phamamada mahana makha taraduna festival asida pukning changliba asigumna sangai yokhanaba uhanabada thawai yahaningi haiki Manipur lengangna sangai bu kananaba priority pide masi sangai asi just name seki oina sum thambani aduga sangagi maming sina lauraga lenga asana yolaga sabane habda haman mathu aina hajaningi maramuduna Manipur lengana sangai asi mutkidna ba kannana ba ki matak saba khogi comprehensive action plan ama akhangai sing tanraga athum matamda lakhakadam hana demand tokjeri Manipur Sangai Festival gi sarugama oina ahanba oina pangthopa Sangai Asian Film Festival listen kre Asia gi lebak manga Myanmar Thailand Taiwan China amadi Korea gi film yauna punna film yankai ga mapan utke hirabas gi matangda paudam ama Manipur Sangai Festival ga mari lainana Manipur State Film Development Society kata amadi Film Forum sinduna pangthokpa Sangai Asian Film Festival SAP 2015 ngasi loisin kre festival asida Asian country manga Myanmar Thailand Taiwan China amadi Korea gi yauna foreign film taraga mari award winning fanglaba Manipur feature film taraga humdoi non feature film da national amadi international selection fanglaba film yauna film kunthani thoi punna film yankhai ga mapan screening tauki festival asigi matangda organizing committee gi luchingba sene artist Y Kumar Jit amadi lokena ISTV news da wafong kaya phongdorki mathangi chahi dadi ekhoi festival asi am apung phana am splendidly to we ana bagi ai pokdom du thamjage Sangai Asian Film Festival SAF haibase matam pumbagi leiba ohingani haibagi thajabedoina thamjadi festival asigi matangda film actress amadi script writer Rosina festival asida film kaya yengba fangwasi yamna nungai kanaba kaya su fangki haiki tamama yengba da kimetika khoida boring su handaba wari ki message ek artist ki acting khoida nungai jaba sumaina khoi ki international gi smai selection tawai film kapi basa to kimetik nungai jai film actor boniam na Sangai festival da film festival ama yaholak pase film bu pamjaba singi damaktadi yamna fai haina fongdorki Sangai festival gi parta film festival ma happy rak posidi yamla pai sarkar bu khile ta thagachari film actress Bijuna festival asidagi tongan tongan film sing yengbaga loinana film bu pamjaba singi damaktadi yamna kanaba ama oi haina fongdorki film sidagi knowledge mayam abu phange khoida adu sumaina tawbibase khoida am nungai paudam jariba Navakumar Khagupam ISTV News Imphal High Court ki hukum matungina disabled person singi thabak chungba matamda chada home reserve taunaba khangang krabasu Manipur da mapung fana chatna dabagi matangda District Legal Services Authority gi maikaidagi mating pangani haina Imphal East amadi Imphal West ki District Secretary A Natina Serina phungdokre Hapta Kangzebung da Chathariba Sangai Festival Gamari Denana Manipur State Legal Services Authority gi stall number 6 da Lediba Service Center asida lakpa disabled person singi wakat Gamari Denana Mana Wafamasi Fundoki Bani
Nungtil pung mari dagi numidang pung nipan fauba hangliba service center asida nupida chathaba crime imung manung khatnaba amadi atai ain gi maramda khangningba mioi kaya dagi punna case chamangarom lai hari disabled persons singi phangpham thokpa hak singi matangda pukhalakpa reservation gi matangda authority gi maikai dagi mateng pangduna thabak to onthongna honagani haina e notinusari na thajaba piki Maruina District Legal Services Authority Impal East amasung West na magi relief phangnaba khoi department da magi thabak phangma matamda akhoi 3% quota gi madugi khudong saba available adugi right to mongonde PBO haibase akhoi na magi da mateng pangjagan Haukiba November kumnari da Mikhal Gamari Lenana Nakal Semna Duna Unkana Ropadagi Yunako gi Lupa Crore Ama Makai Henbagi Pochai Thugaiba Meitha Dokiba Madi School Asigi Secondary gi Block Oina Semgaliba Mafamda Amangata Thoan Kiba Nakal Animakta Aso Open Thokba Thodok Khunai Asigi Oina Laibak Thibani Haina Joint Students Coordination Committee na Fundorali Committee na Thodo Asi Yamna Kumna Thizinduna Lakli Maramamubu Oirabasu Mahi Tampham Sang Haiba Sidi Mahiroi Amade Mipung Kudimana Anishuba Laisang ni Haina Lumna Longnariba Mafamni Asigumba Senglaba Laisang Asida Kanagumba Mioi Staff Natraga Oja Amatana Political Game Sanabiganu Mahiroi Sinda Wakhalgi Oiba Langtaknaba Ama School Campus Manungda Thon Kiba Thodo Asi Makatana Thon Bidanaba Apil Tauri Yunako School na Mahusa Gumma Pungfana Mahitamada Amadi School Asigi Oja Amadi Staff Singna Chatok Sasin Tawada Lekai Amadi Kanagumba Mioi Amatana Apanwa Pibiganu Local MLA su Mahaki Miyam Amadi Mahitamfam Sangsingda Manaba Miyeng Geng Duna Ngakpi Senrifam Thoi Nakalanigi Mugnabana Mahiroi Kunaida Makatana Akaiba Akituzungba Piraklabadi Joint Students Coordination Committee na Yeng Duna Leithokloi Yunako School da Thokba Thodok Asimak Makatana Thon Danaba Lebak Miyamna Achumba Chapchana Thidokpa Changi Hairi Pawu Marathana Temba Break Amatang Break Batungda Taram Nokchari Jiribam Daliba contract lecturer Singna Hokiba November Mapandagi Sis Work Strike Junction Kibadagi Jiribam Daliba High Secondary School Ani Habidi Jiribam Government High Secondary School Amadi Boro Bekra Government High Secondary School Singda Ladiba Class 11 Amadi 12K Mahiroi Singh Larik Tamba Fangdana Lady Masida Jiribam High Secondary Students Union Asinduna School gi Mamangda Atuba Matamda Ojamatik Chana PBU Amadi Equate Larik Tamba Fangalu Haina Play Card Paiduna Wakamipum gi Kongjang Nominini Chupna Pangtokre Masigi Makacha Tarupo Oina November Tara Tarukta Union gi Mahiroi Singna School Thong Lonsin Ke Adabu Ngarang Union gi Miyoi Singna Koshem Amadi Boshem gi Form Fill Up Tawna Bahaidana School gi Thong Hayengdagi Hangnagani Jiribam da Ladiba Mahiroi Singh Mangbayabagi Akiba Pibam Lebana Jiribam da Ladiba Mahiroi Lub MSU MSF Desam Amadi KSNA Atuba Matamda Sarkarna Warashin Puraknaba Amadi Kongjang Changsiliba Oja Singnasu Sis Work Asi Handokpinaba Apil Tauke Nadubu Kongjang Changsiliba All Jiribam Contract Lecturer Association Adi Makatana Kongjang Changsili Kongjang Changsiliba Singa Manipur Sarkar Gagi Mihut Singa Punna Faminadana Warashin Purapagi Mami Ngasi Fauba Tadri Masina Maram Oiduna Jiribamgi Mahiroi Singi Punsi Mangla Kadra Haina Chingnaba Leire Sarkarna su Mahiroi Singi Awaba Yengbiduna Miyeng Changbiu Hairi Sangai Festival gi Sarugama Oina Moirang Tamu Water Complex da Pangthokiba Manipuri Sina Nga Fabagi demonstration bu mamingtagi Oina Sel Kaithokpa Yanaba Pangtholibra Haina Praja Section Kayadagi Pendaba Phongdungnarakli Lam Koiba Sina Yengliba Asi Khusemgi Fazaba Dunate Mahusagi Oiba Fazaba Aduni Manipur da Lotapat Ledam Drabadi Kaibulam Jau Ledam Loi Kaibulam Jau Ledam Draba Prithivi gi Mapam Amata da Fangdabat Tanglaba Sangai Su Ledam Loi Sangai Ledam Drabadi Ngasi Ekoina Prithivi gi Mioi Kaya Tinduna Pangtholiba Sangai Festival Pangtholam Dabasu Yai Manipur Sarkarna Mapung Oiba Khutsem gi Pangthofam Hatakang Zebung Khaktamak Pangthopagi Mahutta Lamdam Asigi Mahusagi Oiba Fazaba Mapum Kayabu Semzinduna Hena Fazaba Lamdam Ama Ohenba Changi Ngarang MMTA ge Administration Officer M Kumar Singana Festival asi hena masak thoknanaba wafam phongdoki Amaramda Festival asigi saruk ama oina pangtholiba nga fabagi demonstration aduda foreign delegate amata yaukidaba amadi tourism department ki maroba miyo yautana pangtholiba event asi Manipuri khaktada yengnanabagi pangthopaga chap manare sel kaithokpa yananaba sinba event oirabadi kanaba fangloi miyamda khangandana lona pangthopagum lamdam adugi miyo chamasuna tinkidaba event asi laibak thibani haina miyo amana phongdoraki mana makatana loktak pat asigi akoibagi fibam kaidana lunana lehenanabagi damak amadi lamkoiba kayana mosiliba asi amorpa thamfamna chingba barang kaina thamnabadi kopangangani haiki ngai ge indigenous oina lejariba mage kaibulam jawda leiba sport chidana
importance pibidaba aduga main venue da lairiba festival gi location sida yamna henna miyeng changi bagi mayam gi nungai tabagi khunjel ma khoi tai festival ama promote tawnaba honaba matamda district packaging juko valley satpa siroi ching kaba khopum valley gi fajaba yengba manipur mountaineering institute ki complex ki fajaba yengba sumaina district package mayam so khoi sindana government gi kari na kamai tawraga khoi mateng pa ga hena fagada ge habase sojok piba darkar hoen khanjai ngasi International Handicap Welfare Mission Manipur Kumbong na sinduna wakalamadi pangal solabi ningol sibu chakobagi thoram pangthokre moidang pokta leba ibudau koro hanbagi sangnenda pangthokiba thoram aduda MLA K Sarat Padmasri L Nabakishore Prosecution Director NGTS Kumar amadi Social Welfare Department ke Deputy Director TS Joy Chandra amadi ate maruiba miyoi kya susarya ke chakobagi thoram asi harangoi thongdagi ahaibam guni amadi mahaki imung manungna apopi mama bidugi mingda katpani Manipur ki tonga tonga ba mafam dagi nupi madfu taret na chakobagi thoram aduda saru yaki ningo sinda kudol pot kaya su piki NGTS Kumar na tharomga mari lena na phongdokibada miyamga mima nadre haiduna puningda sonthaba tawraidabani normal person amana tawba ngamdraba thabak sing mima nadraba singna tawba ngami ma ki lemhoriba punsi asi mima nadraba singi damak mateng pangduna punsi lelage haiki MLA T Sarana Mimana Draba Singasi Miyoi Kayana Chindadi Nungshi Haina Lauri Adubu Mimana Draba Amaga Chak Saminasi Habadadi Yaningdaba Fawi Amaronda Malem Gitakta Mana Laurak Laba Normal Person Amadi Mimana Draba Amaga Puning Thogapada Sarkarna Manadaba Miyeng Thamli Haina Pedaba Fundoki Lakadoriba Budget Sesanda Makoigi Kudung Chaba Mapung Fana Fangnaba Angamba Thodang Laugani Haiki Chindadi Leva अखोई लेदिबा फेले लेबे तंगो सिंगे मिनुसी साना अखोई स्टेज दा याम नांगनी अदो सुगुंबा सिंसे कमाइतोना अखोई मुसिदर कदगे हबसे अखोई मुसिदबा हबसे द ग्रेटेस्ट इज लव हबसे स्टेज हेना सावलेते मुसिनरगति डेवलपमेंट जुकसनते Ngaseyuk Central Agricultural University ki College of Agriculture amadi College of Food Technology ki Annual Freshers Meet ki thoram University asigi Assembly Hall da pangthokre thoram aduda ICAR Manipur Center ki Joint Director Dr. N Prakash University asigi Dean Professor JM Laisam Susarya ki tonga tonga ba state sindagi lakpa mahiroi singna hen afaba university oinaba tonga ba wafam sing phongdona ki Dr. N Prakash na phongdokibata Mahiroi singna mana tamliba mahimasing ningthina puning changna honarabadi punsida mai papa oigani laushing tan sinduna mai papa misak oina bohonagadabani haiki JM Lystrom na phongdokibada University asida tamliba mahiroi singna agriculture gi lamda khong thangjillabani na mahi tamba loiraba matungda lawmi singna thengnariba awabasing koknaba matam pumbada honagadabani Amaromda University asida sana konabagi lamdasu hena chawkhonaba amadi fencing matik chana laitriba asi lagliba March tha fawbi manungda khabaloragani haike tungda hafta ama chumna chatharakwa University asigi sana konaba amadi cultural mitta makong mathang tarabasingda manamathum yanthoki November tang kunmari da thongju kendra gi by election da mai palaba mihut amadi maki workers na harau tayamba phongdopagi khongchat kam loinana ka henba wahai wata sizinabadagi ungkhana duna Unako High Secondary Block amadi yumkai mai thakiba campus manung da leiba gari macha achoba mai thakiba thawongbu khongman development committee na condemn tawba phongdorali Maihau langpo kanana balakiba fire service pu mai palaba mihut amadi workers na matam kuina changhan kidaba asi miyam gi khandaba thawongni adugumba thawdo adu matungda amuhana thon danaba khongman development committee na khangalakli marathana tema break amamu break ki matungda amukana taram nokchari Nambol Municipal Council gi nauna saba bathol mari longba building amang asi Nambol Kendra gi MLA N Lokena sangakre Tharobasida Nambol Municipal Council gi Chairperson Somendro Hisnam Councillor amadi members sing susaruyaki lupa crore ani hena changna sakiba building asida dukan nifugani thoi council ge conference hall amasu yauri dukan famli ba miyoi sindagi deposit lauraga building asi sabang angkhibani hairi IMC Ward Number 4 Development Committee na Center for Research and Environmental Development amasung Imphal Sporting Club ka kusamnaduna Ward asigi yumthong khuding da namit khuding ge amona kai sing khombagi thabak ngasidagi hokre Khwai Brahmapur Lekai Community Hall da pangthokiba hodopgi thoramda Oripo Kendra gi MLA L Nandakumar Imphal Sporting Club ki President L Gaurachandra Mahut ki Director N Git Kumar Joint Director NG Uttam Councillor L Tayen Kumar Susarya ki Grade की सेक्रेटरी टी लेखेंद्रना
Changyeng oina numit khudingi solid waste khombagi thabak asi mai paklabadi crate na kon ba mafam atai da su pangtokani haiki. Nambol Municipal Council na sinduna sanitation campaign gi matangda mahiri singi layak pa changdamnaba mangasi council asida pangtokre. Sagolban United ki Golden Jubilee Thoram ngasi pangtokre thoram asida Sagolban Kendra gi MLA RK Imo Tamenglong Kendra gi MLA Jamhenlung Pamei Sagolban United ki President RK Momocha Family Welfare ki Director Dr. K Rajo PWD ki Additional Chief Engineer KS Tomba Susaru Yaki Public School Ninthokong na sinduna school asida leba Breno Brand Center gi angang singna national level da champion oira krabasing o pagaloina na School asigi class 10 ge examination da letter mark fangba Mary Singh manapiduna puning thawatre ngarang pangthok ba taramasida Industry Minister Govindas Konthaujam Susarya ke New Delhi amasung Chennai da pangthok ba competition singda center asigi Mahiroi ke Jia Chanuna winner oirake Govindas Konthaujam na Breno Brena koki oye taleba brain animak season handuna mating leba angang sing putorakpa asi thaganingai ni haike Chandel District ki Liwa Chaning Khulda laiba Destitute Children Home da Integrated Child Protection Scheme gi maramda nomgi oiba miyambu vap tahan bagi thoramama District Child Protection Unit Chandel na sinduna pangthokre thoramasida unit asiki chairman su oiriba DC Chandel Robert Singh Khatrimayum District Child Protection Officer L Victor Susarya ke CGM Chandel Moirangmayum Ibohal amasung hanagi District Child Protection Unit Chandel gi chairperson SS Tonthang na resource person oike Agmi Fertility and Healthcare Center Imphal na Lions Club of Tawalamadi IRDSO Wangjinga Kuzam Naduna Nomogi Oiba Cervical Cancer Screening Kemama Wangjing the Pangthokre Kemasida Agmi Fertility gi Managing Director Dr. James Elangbam na Luchingba Medical Team Amana Nupi Chamarom Checkup Tauke Dr. James na asigumba kem asi center asina tonga ba organization kaya ga kusam naduna tonga ba mafam singda chataduna laina asidagi matau karam na nga tokani masigidama kari cheshin thorang lokhakani habadu khangana ba pangthotuna lakli makata na atai mafam singda su pangthona ba thaurang tauri haike Kunmari Super State Level Nupilal Ningsing Lamjel Lalba December Taranithoi gi ayuk pung taruka minute kuncharom chapa matamda Nupilal Ningsing Khubam dagi lamtharaga Singzamai Supermarket ta langthumbam oiduna Nupi Singi khwaidagi chawba lamjel pangtholagani haina State Level Nupilal Ningsing Lamjel Organizing Committee na phongdroli Lamjel sita yelongai dagi nungsi chanana leminaraba kanglup khudingi chahi kuntra manga gi mathakta leiba Nupi Singna isa gi nat ki fizol se laga Lamjel sida saru yabiu haidi Malaktana Tabaki Pau Pombigani. Indian Army da ahang post Morfutaragi Darkas Kauri Permanent Commission Asigidam Masagi say Taratruk Makai di Taramapol Makai Pabu Manung de Leba 10+2 pass Tobukaluna Sada Humputra Pangba Wagidabani Hari. Candidate Singna online da apply to Wimatam Lak Liban November Kuntrani. Indian Army da soldier post ki damakta tuan ba from singdagi darkas kauri masagi sei taratet makhaidagi kulumdoi phau mungdu leba candidate singi damak tuan ba post singi qualification lagini candidate singna online da apply to matam lakliba December tang tarani thoini lakliba December tang kuntaret tagi January gi tang ani phawwa Manipur gi oina leimakhongda recruitment rally pangthokani hari Central Reserve Police Force Sport Quota Tabak Sang Nupa Nupi candidate Singdi Puna Hangwa from Sangwa Humutra Darkas Kauri Masaki Setara Nepal the Kulumdoi Fawimung the Liba National Natraga International Player Singna Matang Sahigi January Taramari Fawimung the Darkas Tazilak Payagan Hari Head Constable G Digi Oina Mahita Class 12 Natagamana Oigedavani Constable G Digina Sakang Lava Board Amadigi Class 10 passed over Oigedavani Hari Indian Military Academy the Ahama Post and Indian Navy Academy the Post Nepumanga Air Force Academy the Post Kuntrani Toy Officers Trainings Academy Man the Post Sama Humutra Mangamadi Officers Training Academy Women and Non-Technical the Ahama Post Magi the Mata Candidate Singhi Lakliba December Madifabu Murunda online registration Tono Batrakas Kori Masagi Sahi Kundagi Kunmari forward the labor candidate Singna Indian Military Academy Madi Officers Training Academy in a Sakang Laba University Amadigi Drigi Natraga Manaba Indian Naval Academy in Engineering Drigi Paiba Amadi Air Force Academy in a Sakang Laba University Amadigi Drigi Paiba Natraga Bachelors of Engineers Oigadavani Lakliba Lissingani Taratroki February Taramadida Imphal Parikapang Token Hari Madata Paliba Tabaki Power Sigi Hen Akupamarol Babu Pada Liba Job Center Gi Kamayagani
ꯃꯁꯤꯒꯤꯗꯤ ꯊꯕꯛꯀꯤ ꯄꯥꯎ ꯃꯇꯥꯡꯁꯤ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛ ꯂꯧꯃꯤꯟꯅꯁꯤ Makataba Pauda Images of Manipur IMC gi Councillor Hizam Nutan Chandra amasung Ward number 3 gi miyamna handaki maraki mikalda Thangmaban Kendra gi oina mihut oiraba MLA Khumukcham Joy Kisan Harautayamna okre Thangmaban Thingel Lekai da pangthokba thoromasida Healthy Women Society gi President M Ibemal Susaryaki Angom ningthau Ibo Chawbagi mafamda leisu katuna ikai khumnabu utki MLA na photography exhibition amasu hodoke Images Manipur na sinkiba ahanba Imphal National Print Salon Ingnisini sukna mangagi makok matang tarbasingda manamatum singsu yentoke MLA case Joy Kisana photo gi matik maya asi asuki matik chawi tawutabu masi mafam chabada season batai haike pauche singda yengbada tu chungba miyam na hangoi gadaba photo sing yariba makai hafaning de masina nauriba angang singi wakalda fataba mami tahangani haike image kadaga photography de law matanda Marun inspiring oiba adu nature ko posite study ga adu kara base madong da existing Saite Thopang Lubna Jai Khudi Gipi ke dabat nong thombam Kunjamohan Prize English ni tara manga Jahi asigi oina Rajkumar Brajendra da piragani manasi magna Komantem Prakash ki Saite Academy mana pangkraba lairik mangi isebu English da The Song of Green Haina handopagi damak lairik asida Pigadabani Hari, Mana Asida Lupali Sintara, citation ama Solama Yauri, like Hidraba Aiba, Nontomam Kunjamohangi, Loinabi, Nontomam Nandaranina, Sato Lupta Manasi Kalapani, December Marie the Pantoka of Torumda Manasi, Lantokani. Kanglai Chanu Kanbalumna, Takel the Leva, TYWOG, Ahalamadi Nahasingi Damak, Kambal, Boy Kolom Nachumba, Yentokre, Makatana, Lubasina Miam Gidamak, Angamabating Pankigani, Heidi. International Year of Light in Sinitara Mangagi Sarugama Oina New Knowledge Physics Group Manipurna Susindana Komalampak Taleba Balvawan the Thorom Pangtokre Thoromasida Nagaland Mizoram Amasung Assamgi Maheri Sing Susaruyake MD Rahizudin Segna Chakopa Amasung Ahungba Purapada Light Yam Namaru Oi Nomoda Seasonariba Polam Singi Chada Marfudradi Light Technology Ga Marilene Haike Missing Yamba Furup Sina Furumacha Simbo Kaido Kaizin Tobi Bagaloina Apipo Furup Singi Top Sakta Mutatuna Achobo Furup Tatin Sinanabagi Lalung Kaya Machatarali Basi Nunangai ni Haina Harikona Fundorali Handak Aimol Furupu Atopa Furup Ama Oina Sak Kanglagani Haiba Asida Marilena Kudimangna Tamoy Singna Achumba Warisin Ama Purapa Matautai Missing Jamjatrabasu Aimol Furumna Amata Oina Punna Leminaduna Aimol Gi Saktam Ngakminaba Matam Oire Haidi Imphal the Chatariba All India State Government Employees Federation gi Executive Committee gi mifam gi Sarugama Oina GM Hall da Open Session ama pangtokre Manipur Government Service Federation amadi Manipur Secretariat Service Association na punasin kiba mifam aduda All India State Government Employees Federation gi President Sukomol Senna Central Government ki Employees singi 7 Pay Commission pinanaba thaurang tawrabasu state singi tolop ki phibam soningai oiri North East ki state singi sel thumgi phibam phatabana state government ki employees singi su phibam phatre Manipur yauna North East ki state singi employees singi issue lakpada ekoi punna junction minerabadi mai pakani federation ki maikidagi su pangbiya pamateng pangani haiki November Kunipan ki Imphal da nutigi phongba pauche singda police ki PRO gi cherol da yumfam oiraga phongna rakhiba November kuntarukta Lilong Chajing Karamdagi UNLF ama fare hariba asi aranba pauni hari Lubasigi Department of Publicity ki Director M. Sakhen gi Chirol Amana Manipur Police Amadi Tarani Thisuba Bihar Regiment na Fare Hadiba Yakom Prem Kumar Apopa Lekidraba Irabot Kurai Thaudam Lekai Hauzina Lilong Chajing Karamda Leriba Miyo Asi UNLF Nati Mahaklub Amadi Masigi Mari Lenaba Loishang Amataga Mari Lenade Mangonda Lubna Sinaba Thabaksu Leite Police na Farba Prem Kumar Asi UNLF ki Chingkai Fidup Kowa Ise Ema Recording Tawbadasu Mateng Pangi Hariba Asi Lub ki Oinade Asigumba Ise Emata recording to balekide Jinkai Fidup Koba Ise Emaga UNLF ka Mari Lehanapa Asi Yamna Labak Tibani Ise Esiga Lupka Mari Lenade Hari Mahorol Inat Kanba Apun Balu Mikal Amadi Utra Sanglen Sanakonunga Punna Mai Chau Tareke Ira Thorom DM College Manung Daleba Mai Chau Tareke Yakabungda Pangtokre Ira Thorom Pangtolinga Manungda Laiwereba Haino Pambisinda Matam Kayagi Mamangdagi Yeshil Lamba UP Kunmari Tenaraktuna Loktokre Hari Pantifun Gonmei Jai Kunchaga Taret Apopa Gonmei Chung Gonmei Namkaulong
Part 2 dagi miyoi ama Khuyathong Polem lekai da leiba bharagi yum amadagi haukiba November 13 ki ayukta Bisnupur da chatkani haina thokibadagi mafam khangdana mangkhre hari miyoi asi feet manga inchi tare wangi kuchu ngawi bahana thokiba matamda higok machugi furit ama angoba machugi jacket ama coffee machugi khongra ama set ki mapu kanagumana thengna birabadi mobile number 9402264177 9612615508 natraga Manangnakpa police station da pau pibiu haidi Nagaland Sarkar ge music task force amadi Pepsi MTV Indies and Northeast today na sinduna Hornbill International Music Festival Inglisini taramanga laliba December amadagi tare fauba Kohima ge Indira Gandhi Stadium hockey ground da pangtholagani Prithvi da maming leiraba metal band Hello Winsu Music Festival da saru yagani hairi hauzik sanabagi pau Ngasigi sanabagi pauda Manipur polo sanaroi singna saru yadana sanariba India bo USA na maitiba piduna mapan suba Manipur polo international gi winner oikre Manipur Sangai Festival gi sarugama oina Manipur Horse Riding and Polo Association asinduna Infagi Mapal Kangjebungda Tim Mangana saru yadana tha asigi tang kunithoi dagi chatharakiba mapan suba Manipur Polo International ngasi loisin bagi thoramda Manipur gi Chief Minister Oibobi Minister Francis Ngajokpa Minister A.K. Mirabai Manipur Legislative Assembly gi member Nemcha Kipjen State Bank of India Guwahati gi Chief General Manager PVSLN Marty Amadi MLA O Landhoni Susaruya ke Taramasiga Mari Lenana Savannah Amasumiyam da release tauke Chatharakiba Manipur Polo International gi ngasi sanakiba aroba match ta USA na mamang chahi gi winner India bo Panjal manga mari da maithiba piduna winner oikibani USA gi mai papagi Panjal sing adu Jarek Thomas Selden na ahanba chakrada Panjal ani amadi extra chakrada golden goal gi Panjal chanduna match asi mai pakibani timasi gi Remy Muller na ahanba chakrada Panjal ama amadi Pedro Lara na ahum suba chakrada Panjal ama chanki India ki Panjal mari adu P Ojina ahanba ahum suba madi mari suba chakrada Panjal amamam chanki atopa Panjal aduna S Bimol na ahum suba chakrada chanki bani ngasigi match asi loibaga Manipur gi nat ki oiba arambai exhibition miyam da khudol tamke winner orba team da trophy medal amadi certificate kaloinana lupa lakh ama runners up taraba team da trophy medal certificate kaloinana lupa lising yankai PK tournament asigi best pony ahum khangat kibada thangmaiban ge Jackson Khurai Polo Club ke 40 amadi Imphal Riding Club ke Loyana ta ke mapan suba Manipur Polo International da saru yakiba team sing da sale amadi certificate sing PK Now we have Orishana Amukhana Tare Subai East Zone Softball Championship ki Nupamadi Nupi ki title daukre Manipur Softball Association asindana Khomalapa Sports Complex ta Nupi ki team ani amadi Nupagi team mari na saru yaduna chathariba Tare Subai East Zone Softball Championship ngasi loisin kre loisin bagi tharamda IMC ki chairperson Animai Manipur Softball Association ki president TS Mahendra Pratap General Secretary Dr. Pravin Anauka amadi PHED Chandel ge Executive Engineer M Umakantana Tharoma Singh oike ngasi sanakiba nupi ge aroba match da Orishana Manipur bu run mapal amada maitiba PK nupa ge sanakiba aroba match da su Orishana Manipur bu run tara marida maitiba piduna chathariba championship asigi title laukibani winner amadi runners up taraba nupa amadi nupi ge team singda trophy medal amadi certificate PK championship asigi ahum suba position na Nagaland na takre Handuk Maharashtra da pangthokiba 14 Senior National 7A Side Rugby Championship ta Manipur team na winner orapagaloina na harau tayam na opagi thoromama Amateur Rugby Football Association Manipur gi President S Ibuchagi sabam nakai talaiba yum da pangthokre Nepal Bhutan Sri Lanka amadi Spain da pangthokodariba international tournament ki damak Manipur dagi khangkalaba sanaroi marisu association na okay Laliba December
ahumdagi manga fauba Lucknow gi KD Singha Babu Stadium da pangthokadaba tarasuba National Para Cricket Championship ta Saru Yanaba Disabled Development Association gi sanaroi sing asi Imphal thadokre Manipur Press Club ta All Manipur Working Journalists Union gi President Wangkhemcha Shyamjaina sanaroi sing adubu Lucknow gi damak lamthake Championship asida Manipur gi mahut sinduna Saru Yanaba Disabled sanaroi tarahumdoi coach ani amadi official ama yauri Jiri Kankona aku Kanko thangme bambu maithiba piduna Kuntaruk Shiba Ngangbi Maharani Dhanamanjuri Invitation Kang Tournament ki winner oikre Manipur Kang Association asinduna Komalampa Complex ki Manipur Kang Sangda Kang Kuntarena group ani thokna khaidoktuna chathariba Kuntaruk Shiba Ngangbi Maharani Dhanamanjuri Invitation Kang Tournament ngasi loisinkre loisinbagi tharam aduda Youth Affairs and Sports Department ke Director W Bhaktaras Joint Director Chase Pramoda amadi Manipur Kang Association ki President Susaruk Yake ngasi sanakiba tournament asige aroba match ta Jiribam Kangkuna aku Kangko thangme panjal tarama pantara mari da maithiba piduna winner oikibani tournament asige best chekpai aku Kangkhut ke Kamlana chekpai taramari panduna takre best lamthana Jiri Kangkhut ke Somola amadi Binod Kumarina lamtha tarahumdoi panduna take Best Player gi manasu Jiri Kangkhut ki Somolana lamtha amadi chekfaida punna tara tare panduna takre winner amadi runners up taraba Kangkhut singda trophy amadi sel gi mating piduna pungning thagwatki Imphal Cricket Club ICC gi founder oirambada natana matam sangna president oiramba Aribam Lalmani Sarmana lekidabda club asigi maikaidagi awaba phungdorali club ki members na minute ani tumina leptuna awaba phungdopaga loinana imung manunggi awaba da susaru yari hari Makataba sanabagi pau boyai ningthaujamdagi phangbigani All Manipur Football Association sinduna ngasidagi tarit suba ampha Senior Women's Football League 4 BM Singh Trophy Khuman Lampak Artificial Turf Ground da team manga na saruk yaduna hokre ngasi ahobu numi ki sanakhiba match da YWC Langthabal na NYTIC Okram Sutekpu goal tarani thoisinu yamna laksana maithiba pikhi YWC Langthabalgi mai pakpagi goal singadu Rina Roina Meski Kun Suba Nifu Suba Nifu Truk Suba Humpu Taret Suba Humudra Nipan Suba Madi Marifu Suba Minita goal Taruk Sanki PIS Binana Meski Kunithoi Suba Kun Mari Suba Humpu Nipan Suba Madi Humudra Mathoi Suba Minita goal Mari Sanki Atopa goal Ani Aduna L Victoria Amadi Bino Malana Meski Humudra Mari Suba Minita Sanki Sathariba League Asigi Ani Suba Meski Sanakibada Eastern Sporting Union Wangkhaina Manipur Police Sports Club goal Ani Sinoda Maitiba Pikre Eastern Sporting Union Wangkhaigi mai pakpagi goal ani edu TS Umabatina Meski Kuntaret Suba amadi T Premesurina Meski Nipumunga Suminita Sanki League asigi mathangi match mathang thagi tang amada hanba match oina Kripsa Naurem Thong amadi Eastern Sporting Union Wangkhaiga sanagani ani suba match da YWC Langthabal amadi Manipur Police Sports Club ka sanagani Ngangkham Boy Sing Memorial Second Division Football League ki winner BPYC Basikhong amadi PRYA Khundrakpamna runners up takre Hal East District Football Association na sinduna thasigi tang taretagi SWC ground khongmanda team Nepal na saruk yaduna chatharakiba Ngangkham Boy Sing Memorial Second Division Football League ki aroiba round gi match sing ngasi sanaba loisinkhre ngasi sanakhiba ahanba match ta SWC khongman amadi ASYC andro goal amamam chanaduna draw satkhre SWC khongman gi goal adu Robertson na match ki nifu taruk suba minute sanki ASYC andro gi goal aduna CI sana jawbuna apiba matam gi ahapa minute anida sanki ani suba match ki sanakhiba dasu PRYA Khundrakpam amadi PYPC Pungdongbam goal ani ni sanaduna draw satkhre PYPC Pungdongbam gi goal ani edu Lucky Sana match ki yakinitoi suba amadi ahanba half ki ahapa minute amada sanki PRYA Khundrakpam gi goal ani eduna Sanjitna match ki yankai suba amadi PYPC Pungdongbam gi TS Parina on goal loina match ki taramari suba minute sanki league round match asigi aroiba match ki sanakhibada BSU Kairaungna BPYC Basik Hongbu goal ahum sinoda maithiba pikre BSU Kairaugi goal ahum adu Mustaha Sikandarna match ki nifu mari suba amadi humpu suba minita goal ani sanki atopa goal aduna BSU Kairaugi hembana match ki kunmari suba minita on goal oina sankhibani sathariba league asida BPYC Basikhong amadi PRYA Khundrakpam point Tromdoi Pangnabadagi head to head amadi goal difference ta BPYC Basikhongna henbadagi league asigi winner oikhibani ngasi nongmagi oiba ingasai pau pizari
ICAR lamfe patagi phangba pawi matungina ngasigi khwaidagi sakiba asi degree Celsius 9.2 khwaidagi ingbana degree Celsius 9.3 Nuksita yawba ising manilgi chang ayukta chada marfudra humdoi nungthildana chada yankhai thoi nungjugi chang millimeter sunyani Resapudamro bepa mukhana pizari Manipur Sangai Festival gi ngasi mapani suba numit fawbada mapalam gi myo yauna lak ani dising yang khairom yengba lakna kre festival mafam chinbana numit khuding gi myo kaya yengba fangre UN Sina Orange Festival atingba piriba se artist singi ningba kainingai ni haina tangkhol gi folk singer Ribena phongdokre amadi USA na India bu maithiba piduna mapan suba Manipur Polo International gi champion oikre ISTV ne pizaba pau patas pesinjari ngeng ta bidu bisbu mukana krumjari